Hello mayam, ngasi 14 December poinugi nini panba numit ferwa numit asida mamang aigi hana putoksagiba ihan hanba video da haijakiba hentak kamaina sui masung namaga kamaina thami haidu mayam ai mathang utjarake mayam ing tangis ambada khati Ngakha ngari singse hana phajana dry tawhangani nungsada then sina hongu si soiraga makam soiraga hapkadoini sigi sina sumbal da tawbana mahau laiba heli grinder da koi mafon tana ngakha singge takthokpa yai adubu sumbal da tawbana hena mahau lai hauzik sumbal sida kha singse hapsalani hapsalaga hauzik sugadoini koi mafon tahandoini koi imana process kana thari sumbal mayam ingbiu sumbal sure mafon tare then ani si mix tawdoini ingbiu suba hore Sagi ngakha mafol tarba singdu lakthoa di fadana aduga hauzik mix tawbagi process honguga mix tawdoini ani se mix tawdoini hauzik mafol tarba singdu hapsale then sigisida kogi hongu masai soigraba makam gak soiraba hongu singsi hapsale aduga anisi amuk sumbal sida amuk mix tawlangai sure fazana sudoini hentak olakpa hore ayamse ngasagi mix tawibado hauzik hentak olai hauzik asigi hongula sina fazana yomaga hongula sida fazana yomaga thambidoini sida yomisina process loidri numit mangani matungda kaidoini makha taba numit mangani matungda ai video si semjarake nungsiraba marupsing aigi video sibu subscribe amadi like tawbiramu amukasu hana haijari subscribe amadi like amasung share su tawbiyu ngasigidi kanena mayathang nijari mathangi episode ta muk thenarasi ngasigidi kainarasi ima lebakna yaifare